Koki singna Thadou furup satarap hingsa gi Thadou Thadou in pina condemn tarokri. Koki Sirs amadi CSO singyon Koki group singna Thadou tribal Christian community de satarap hingsa gi Thadou sing Thadou in pi Manipur na condemn tarokri. Thadou in pi Manipur na Thadorak pa chiro laman hai. Tha asaki kunda Koki worship service Koki in pi Megalaya amasung Koki student organization KSO na puna thokpa notification mana Shillong da leba Thadou imung singbu social boycott oki. Masiga loidana intoklaba Thadou miyoi sing imung munungi miyoi singbu public announcement tawduna makoibu su intoki thawong asibu yaning da phongdokluba zamkhulun Haokip amasum Nekholal Haokip anibu Koki organization singna laknaba samon taraki haiba miyoi ni asi road to peace haiba Manipur mite amadi Thadou furup ani ki marakta santi purakna batha sigi taruk pangthokiba mifamda delegate oini yaukibani Makoi asi Koki mite ki kangluki irang asina maram oiduna Shillong da lerakibani Thadou in pi Manipur ki maikai di ki mifamadu lup asiga tampak base to ko mi amuko amadi atai lup singapura Thadou amati mite ani ki marakta santi ki wari saba hobani masigi matakta Thadou ki mihut singaduna Koki gi mihut oina wari sanaba nati Thadou asi Koki nati amadi Thadou gi matakta Koki gi ming hapsinana bohona bas adu yaroi extremist natragana terror network South si NTPs Indian Society amadi leba asigi constitution sound singnabani makoina Thadou furuki matam sangnadagi yengthinaba mari hingsa gi thabak kya leptana sathadunu lakli hairi Koki Christian Church KCC ki founder oriba Dr. T Lunkimna sponsor toba Koki la holup am oriba Koki Liberation Army KLA na namdun All India Radio da sandok lamba Thadou program adu Koki program haini English nga magasamapan nga maudra da onthuanki asigumba radical oiba group asida miyanggi mihut oriba kya siyauri masigi mayek laraba khudamdi Liberation TL angam Haokip Pastor on Haokip Evangelist Paugen Haokip amasum PS Haokip kumba lusingba amadi KNO gi presidena Koki supremacy amadi Koki yoeba ningkha tambaleba zalengam di Koki nation amagi manglan mangdi hari masigi mathakta Manipur sarkar gi saru oriba Sadar Hills ADC gi assistant teacher oriba amadi Koki NP Manipur gi legal affairs Paumilen Haokip allies Lenin Haokip amadi Self-style evangelist kam freelance journalist Zangmang Haokip Land Resource Department oidun hausi SDO saitu Gamphazo oiriba supervisor kanungo anima anti state oiba thabak tori sarkar masagi karmasari singna anti state oiba thabak torapa matamda action lokhatpa ngamda si asabo hangamani Koki radicalism da satharakli thaba simalem gi mafam kyada jihadi singna sathariba thabak thorom singa sapmane haina suhairi Koki separatist singna satharakliba thawng asida Manipur amadi India pummana lumna lauduna Koki appeasement policy asi khudakta lep mathaktai masina leba asigi apun masakta mamadi democracy kan mangamgani haina su sirolo sina makhatari Memalal hauba sing rakhine pulap paisina bu honarakpa sina amasum India gi lambi ani su paisin bada yaudori Myanmar gi nungsup thangbada Bay of Bengal gi tainana leiriba rakhine state Myanmar gi lalhoba Arakan army na pula paisina bo honaraktuna ayamba sruk pasilakpada sakti da ahongba lakpaga loidana regional geopolitics ahongba ama lakpagi phium na leiri Myanmar gi tungan mafam sing military junta na makhoi gi khongpham sena leptuna ngak senun leirabasu Bangladesh ka taina ba Bay of Bengal mapana leiriba yamna maruoiba mafam rakhine state gi township taraga teret ki manungda taraga maridi Arakan Army AA na pasin kri rakhine state ki ayamba saruk pasin bada natana lemauriba atai mafam singsu pasin gani haina Arakan Army na asa tawri pasin gani haina wasak liba atai mafam sing sida India gi yamna maru oiba road project ki saruk oiriba rakhine state ki kunung sitway amasum thaw amasum gas pipeline sing leibada natana sinagi well and road initiative saruk ama oiriba deep sea port yaw yauri Adobo Arakan Army na maromdom lepsanabagi panamna sangsiliba khongjang asida hena lusilakliba humanitarian crisis mayokna bagaloina rakhine da mapungena kundariba Rohingya singa yamna lan mathapak singsa thabagi report singlanari Arakan hairaga khangnaba rakhine state ta pot pusin bada Myanmar military na thingmana mioi million ani hena sara henbigi phibam lairi haina United Nation phongdokre
ꯍꯧꯈꯤꯕ ꯆꯍꯤꯗ ꯔꯈꯤꯅꯦꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯗ 38 ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯕꯗ ꯆꯪꯕ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯗꯤ ꯆꯥꯗ 38ꯅ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯜꯗ ꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯅꯣꯡꯊꯛ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯅꯠꯇꯅ ꯀꯪꯐꯥꯜ ꯂꯝꯕꯤ ꯁꯝꯅꯗ꯭ꯔꯕ ꯁꯤꯠꯋꯦꯌꯔ ꯇꯥꯁꯤꯟꯗꯨꯅ ꯂꯩꯅꯔꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯠꯀꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ $2 ꯐꯪꯂꯝꯕ ꯑꯣꯛꯁꯥ $18 ꯐꯪꯂꯦ ꯍꯥꯏꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯤꯌꯥꯝꯅ ꯁꯨꯁꯥꯏꯗ ꯇꯧꯅꯔꯦ ꯕꯤꯈ꯭ꯌꯥꯅꯤꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯦ ꯁꯦꯛꯁ ꯋꯥꯔꯀꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯦꯜ ꯑꯣꯏꯔꯕꯅ ꯑꯁꯨꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯁꯤꯠꯋꯦꯒꯤ ꯃꯇꯥꯡꯗ ꯃꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯑꯃꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯌꯨꯝꯗ ꯆꯪꯁꯤꯜꯂꯒ ꯄꯣꯠꯆꯩꯁꯤꯡ ꯅꯝꯗꯨꯅ ꯍꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯑꯃꯗꯤ ꯐꯔꯅꯤꯆꯔ ꯐꯥꯎꯕ ꯄꯨꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯔꯥꯀꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯃꯤꯆꯝꯁꯤꯡ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯀꯔꯤ ꯉꯥꯡꯅꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯌꯨꯝꯗ ꯔꯦꯗ ꯇꯧꯗꯨꯅ ꯃꯤꯆꯝꯁꯤꯡ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅꯤ ꯇꯥꯛꯄ ꯇꯦꯇꯨ ꯌꯦꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯅ ꯁꯤꯠꯋꯦꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯆꯝꯁꯤꯡꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡ ꯌꯨꯅꯥꯏꯇꯦꯗ ꯂꯤꯒ ꯑꯣꯐ ꯑꯔꯥꯀꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯁꯤꯠꯋꯦꯒꯤ ꯑꯣꯀꯨꯄꯥꯏꯗ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯊꯝꯂꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2012 ꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯀꯨ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ 40,000 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯂꯤꯒ ꯑꯣꯐ ꯑꯔꯥꯀꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ 36 ꯌꯥꯎꯅ ꯃꯤꯆꯝ 4,412,000 ꯑꯊꯦꯡꯕ ꯁꯔꯨꯛꯇꯒꯤ ꯏꯪ 2015ꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯄꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕ ꯃꯔꯛꯇ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯃꯤꯂꯤꯇꯔꯤꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯈꯣꯡꯖꯪꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧ ꯑꯁꯤ ꯋꯥꯔ ꯑꯣꯐ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯦ ꯊꯥꯗꯒꯤ ꯆꯍꯤ 19ꯗꯒꯤ 95 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯆꯍꯤ 19ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯅꯅꯕ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯊꯥ 16 ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯗꯅ ꯃꯤ 60,000 ꯔꯤꯀ꯭ꯋꯤꯠ ꯇꯧꯁꯤꯟꯈ꯭ꯔꯦ ꯔꯈꯤꯅꯦꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯪ 2018 ꯃꯤꯂꯤꯇꯔꯤꯅ ꯔꯣꯍꯤꯡꯌꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯀꯥ ꯍꯦꯟꯕ ꯊꯕꯛꯁꯤꯡꯗꯒꯤ ꯔꯣꯍꯤꯡꯌꯥ 3,60,000 ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯦꯟꯁꯤꯟꯈꯤ ꯔꯣꯍꯤꯡꯌꯥꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯇ ꯀꯦꯁ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯔꯣꯍꯤꯡꯌꯥ ꯃꯤꯂꯤꯌꯟ ꯑꯃ ꯍꯦꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯣꯟꯅꯕꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯍꯧꯈꯤꯕ ꯊꯥ 19 ꯑꯁꯤꯗꯅ ꯔꯣꯍꯤꯡꯌꯥ 1,80,000 ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯔꯈꯤꯅꯦꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯣꯍꯤꯡꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯀꯥ ꯍꯦꯟꯕ ꯊꯕꯛꯁꯤꯡ ಚಥꯕꯒ ꯂꯣꯏꯅꯅ ರೋಹಿಂಗ್ಯಾ 7 ಹೌಕಿಬ ಸಹಿದ ಅರಕಾನ್ ಆರ್ಮಿನ ಹಾಟ್ಕ್ರಿ ಹೈಬಗಿ ರಿಪೋರ್ಟ್ ಲೈ ಅದುಬ ಅರಕಾನ್ ಆರ್ಮಿನದಿ ವಾಫಮದು ಯಾದಬಗ ಲೋಯ್ನನ ಅಸಿವ ಹಕ್ಸಾಂಗ್ ಸಿಂಗಮದಿ ಲಾಂದ ಸಿಖಿಬ ಮ್ಯಾನ್ಮಾರ್ ಆರ್ಮಿಗಿನಿ ಹೈನ ಫೋಂದೋಖಿಯರಿ ಯುನೈಟೆಡ್ ಲೀಗ್ ಆಫ್ ಅರಕಾನ್ ಫೋಂದೋಖಿಬಗಿ ಮತುಂಗಿನ ರಾಖಿನೆ ಸ್ಟೇಟ್ ಹೌಜಿಕ್ ಲೈರಿಬ ರೋಹಿಂಗ್ಯಾ ಸಿಂಗ್ ಮಖೋಯ್ನ ಹಾನ ಲೈರಮ ಫಿಬಮ್ದಗಿ ಹೇನ ಫನ ಅಮದಿ ನುಂಗಾಯ್ನ ಲೈರೆ ಹೈನಸು ರಿಪೋರ್ಟ್ ತೌರಿ बीजेपी मखा ताना शक्ति पाइरक्लाबसु स्टेट असिदा मरा सेटप सरकार पुरक्प ngamloi सुतिन कुमार स्टेट असिदा मेजॉरिटी ओइना शासन तौब ngamdraba बीजेपी असिना मखा ताना शक्ति पाइरक्पदा मरा सेटप सरकार अमा कैदौनुंग पुरक्प ngamloi haina ngasi ngarang 19 suba Party Foundation Day Celebration Committee Manipur State Council CPI ne sinduna Kaisampat Kaisam Laikai Community Hall pangthukiba Communist Party of India CPI na Manipur linkhatkibagi 19 suba Wapo Common Thoramda former State Secretary CPI Manipur Comrade Laisram Sutin Kumar phongtokri Thauramadu the President member oina saruk yakhiba El Sutin Kumar na makhata na hakibada Kaisam Thong Kendra gi manungda CPI na linkhatkibagi palan tawbigi maram si CPI si Kaisam Thong hodam lerak pokhi matamadu maru eba lusingba kungani pan saru yakhibaga loinana comrade hizam irabo ne english singa samapangani fugamathoi da party gi ahanba foundation Bombay da linkatpi ahanba congress mifamaduda party gi member oibaga loinana ahanba congress gi saru yaraga lakhi manipur haukiba sai english singa samapangani fugani pani august kungo homdoida CPI si linkatki laibak thibadi CPI lingdringai mamangna manipur constitution ek ki makhad laiba asida maru oina pangthokiba
election irabot amadi maka loinaba singna Krisik Sabagi symbol bot lepki makoi taraga manga dugi manung manga mai pakhi adobo Manipur anaba sarkar ama lakpa horakpada barat laingaki thawin sinda Manipur Lusai Pahar Kasar district amadi Tripura pulaga Purbanchal Pradesh ko state ama semlagani haiduna lorokiba phireb adugi mayokta irabo na thinki haukiba sahi English amaga samapan gani fugani pangi September kunga mathuide thokiba thawdo adubo miyamna Manipur kankiba numit haina khangnari basi Manipur gi apunba saktam asi atai lamsingna punsinaduna Manipur si mohaki top nat culture tradition punamak leizari bi state asi full autonomy power le bi state ama ohenbagi akanba demand kap korki Purbanchal Pradesh Himbagi Mayokta September Kunga Matude Sanction Kiba Hongjanga Duda police officer Amalaki Dabadagi Numid Adudagi Hizam Irabot underground Taki Asumhaina Matamutang Lebaki Ahong Bawan Bakia Purapagi Matuna Lebaki territorial integrity Ngakpada lol culture Sakona Bohonaba Sport Amadi Leva Sida Ahongba Awan Purana Ladiba normally Miam Gilenga Ama Puranava CPI Shina Quaidi Maru Taugan Kalokrapani Asidi Leva Sida Haokip say English singing a kungo humdo give me a hum digi Thadou ocean of Makataraga, say any hena Manipur May home Sakni Patanza Sida, Dangai Padana CPI bo, Miam the Mahaki Itihas Amadi Lusingba, Hisam Iraput Bunaina the Yada Tanzamani, Leva Asigi territorial integrity Gana Bakwai Gimaru over Taudang Lokipa party Duga, Maki Lusing with Hisam Irabonamati, CPI Lebaki the Arepalatan Ting Naduna Lakpa, parting Sumiam with the Makta, Wasakli. Manipur ga pun bagi saktam kandam yadi housing mi amna thingnari ba free movement yadri ba si kudak ta handona ba CPI na kanada bi tawri singta mani gi marak ta apun ba sakti amana punna laiminana bi akan ba phireb amadi lanjenari ba kaya si masa masa gi horak phamda hanjinana ba miyam gi thingnari ba sahiyani khara helakna ba khudong thiningai oiraba phibam singa sida Manipur gi damak special package ama puthokuna miyam na housing maning halaga Sel tunge pipam the kudong tiba thingnari ba kiasi kokonana ba honana ba CPI na akan madabi tawri irabot kilamjing makhada lingkhalam ba apun ba Manipur gi thingnari ba khongpa madu amat handoktana CPI na maruoina suri normally ba otpi rabi miyam gi punsi ahong purakna ba madi Manipur gi kanana ba gi damak CPI gi mapok kumo lakpa gi roinana aikhoi punna thingnamina sena pau sida makhatari UP the Kapnabada criminal city Uttar Pradesh ki Azamgarh district special task force STF ka numai Kapnabada mi hatpigi case kaya mukta wanted lawriba criminal ama sikri haina police na phongdokre laikhidraba criminal adugi maming Shankar Kanojia kawi lopalak amagi sengi mana puri bani haina police officer amana phongdokni officer dun haki Kanojia amasuma ki khutpu Azamgarh district ki Kazanganj area da leiri haiba pau phongbadi gi ngarang numidang STF ki team amana makoi phana sangsilubada nomai kapsilak padudagi STF na handuna kapnabada Kanojia siki haina makna phongdokli hairi cyber crime ki wathokta Manipur sumi simina thoklabra video viral amana maram oiraduna class 9 tamni binupi masama thariyanduna sijakre yamna laibak thiba nongaitaba paw moina haujuk khunai sida lairiba tungan media ki platform singi manungda social media na Thunayana mapangal kan khalakpa media am oibigi mathakta artificial intelligence AI haiba asobu pambay masu yauksilakpadigi thonida ba thawdok kya tholakpagi manungsana Manipur su social media ge platform da viral oirakpa video post amana maram oiraduna meshi mina thoklabra habi wapam song thorakle haribo wapam masu social media ge platform da viral oirakpa video post amana maram oiduna mathanda sijakhi bani haiduna singnaba thawdo ama ngarang ayuk habina han ayuk pung 12 makhairam tarakpada moirang PS na koliba thamna pokui makhali kaidagi class 9 tamdi binupi masa mahiroi ama mayumna tharu yalambadagi kanmangam dana laikhidra heri laikhidra binupi masa adugi maming Roselia Koirakung kawi ma moirangi LSM high school da class 9 tamli bani heri mahana tharu yanduna leramba thingnabadagi imungi miyoishin kudakta mak pulak thaduna moirangi community health center laikanana bapukaki adumainama layeng sangasigi doctor singi maikai di maha shiraga purakle haina khangalakhi bani heri thawdo asigi matana police na unnatural death ki case ma lakhotkibaga loina laikhidrabi ki haksang postmortem examination tonabigi dama rims ki medical sanda pukhatuna thamkre amaramda thawdo as social media da viral oirakwa video post amana thon khibani haiduna thawdo as ki mayukta GSC against the special death of case Roselia of thamna pukpi koba committee ama semkre committee as semkhibaga pantadana Kaipa Kaitil Mahiroishin Saruk Yaduna Wakat Kunjang Sangshinkri Hari. Kongjang asida Saruk Yakipa Mahiroishin stop cyber harassment, save our student. We want truth and justice.
punish the guilty, protect the innocent haina thaba playcard sing paiki khongjang asiga mari lainana GAC gi convener phungdokkhibada nupi macha asina masa matana sijakibasi social media ra post torapba video ama viral oirakpadagi ni haiduduna thawong asida chenariba miyedu thasigi kungamanga phawgi manungda phaduna maralgi matungni sapsaba serak pigadabana ki chenariba miyedu phana bohonabada laikai gi miyam amadi GAC na su angama mateng pangani haibaga loinana thawdo asigi matangda governor amasu Bishnupur gi district ki deputy commissioner memorandum sing pisilagana ki Thadou asiga mari lainana laikhidrabi gi apopi mama nasu laikhidrabi masa napina masa matana sijakhibanati maram asina Thadou asi mi hat pani haina lauraduna chenariba miyoising phaduna athuba matamna serak pibiyo haina su phongdokhi Serau sugunu da satakhiba attack ta sizinabani singnaba bom leramli me ahum inglisingani ga kungo homdoi haurakhiba manipur gi lan gi numit kunga mangani surakpa sahi edu gi me kungani pan gi yu angan badigi hauraduna koki theory singna serawa mari sugunu da nongmai kapsinduna yum kai mai thaduna satharakhiba attack ta sizinakhiba oirambe ai thajaba 51 mm gi motor shell ama pokhai dan lerambadigi combined force na mi so ondana pokhai khri bomadu sugunu PS na koliba sero makhalai kai gi turel mapan meada laiba ahangba mafam amata leram khibani mafam adu da sansian basang luba nepali khara na thengnarakpadigi security force ta pau pirakhibani haidi bom laire haibigi pau phangmadagi police na bom adu pokhai rakpada aso apani yahundana bigi damakta ngarang dagi mi sanghandana thamlaklaba matung ngarang sugunu PS ki personal sina kaksingi CDO amadi 46 suba AR 136 BSF ki combined force ka loinana bomb expert singna jangsinunu yingslaba matung bom adu lairam leiba mafam adu gi akoibada laibak halaba bora singna ikoi koina koisilaba matung ngarang ayu pung nipanga minit tararum tarakpada mi so ondana pokhayan khibani hairena su paus da makhatana phungdurakli sasinaba Samsung gi phone yolama miyoi taragani thoi serak pikre Samsung sajinba Samsung ki phone sing yolamada natana thawdo osigi mayukta sizinaba gi dama kona appoint tawkhiba advocate commissioner sing singnarak pamiyo taragani thoi Delhi High Court na nomagi oina jail thamnaba phadok pi khiba garoina makoi taragani thoi mangna lupa lising ani gi senpham su fine oina pinanaba khan khre hari Delhi High Court ki order asi miyoi sing asina court ta appoint over advocate commissioner sing da khut tharakpana sing ba thawdo sing tharakpa gi court asina Operation Nas amasum atopa miyoi taramathugi mathak lokatpa case amagi wail satharaba matungda sera asi pikhibani haidi ado tena masum na meru thamjaram gi hausikoi na di meyam paus matan salu sinjarage masum khata bano babdet meyam punang amina sena channel sigi mekei gi meyang phamda makhata na thamjari makhata bano babdet meyam punang amina si